पाउचरी यम्पम ओइबा मर ओइबा पाउ खरा अपडेट तौजरे ट्रेक्टर थौबी लैसाबी जिला रानी चनुन हाय लैगा की थबक खक्तन थबक नते होना निंगलबदी थबक की थबक ngakतने ज्ञानंद नावरेम अखोई की लेबाक असि अतोप स्टेट सिंग अमसुंग मणिपुर दा लैरिबा मिपुम खुदेमक नत्रगना इमुंग अमदगी मियोय अमखक्त ओइरबसु लैगा की थबक पीबा हायबसि ओइथोकते लैगा की थबक खक्तन थबक नते कोटपो होना निंगलबदी थबक की थबक ngakतनि हायदुना मसागे इमुंग मनुंग सन्मिट लोन फागनदब होनबदा टेंबांग लेबी मसागी सही कुंतरुक तंगाइरिबे लैसाबी लाइस्रम जिला रानी चनुना फंगदोरकले लाइस्रम जिला रानी चनु हाइरोक पार्ट टू ढाका रोडतगी लाइस्रम नोबिन मिदैगी मसा मंगागी मनुंगदा इतोन तोनबिने माहि मसिंगी लमदा वाइकोम मनी गर्ल्स कॉलेज दगी कुमजा लिसिंगदी तारागा तरुकदा पॉलिटिकल साइंस द ग्रेजुएट लोइसन के मसिन मनाउ याम्ब अमसुंग अपोकप अमदि अपोकपिसु अहल ओइसिलकपना अकनब थबक सुबा ngamselakतबा मबुंग हलसु मयम पांदुना तोंगाना साखिबा मबुंग अतोनबा प्रेसिडेंट मिदै खत्तना तालगा पुसिलकपा सेल खक ngaiduna लैरकपना इमुंग मनुंग सब्मिट लोनदा खुदोंग चादबा कया मेउकनरकपदगी अंगम मतेंग पांगनबा हाइदुना ग्रेजुएशन लोइसलबा मतुंग हाइरो खोनगी अकोइबदा लैबा लनाइगी स्कूल चंगदा कोइना चतुना महिरोइसिंगी एक्सरसाइज बुक मदम खरा योलमे मदुनसु कानबा इफंग फंगलक्तबदगी मबुंगी मतुंग इंदुना ट्रैक्टर थौरगा इमुंगी मतेंग पांगलगे खलकीबनी हाइना पाउसी असिदा फंगदोरके मांगना सिनफम मसिदा खोंगदारकबगी मतंगदा हांगिबा वांगसिंगी पाखुमदा जिला रानी चनुन हाय मबुंगी मतुंग इंदुना ट्रैक्टर थौके आइबा मतमदा मबुंगना नुपीना ट्रैक्टर थौबा हौनब्रा हाइना चैरमे दुबो मांगना तंगमनबदगी ममंग सहीगी जुन जुलाइदगी ट्रैक्टर थौबा तंबीके ट्रैक्टर द ट्रैलर हापतुना लौजैबगी फौसिंगबा तोरेंदगी लैंगोइसिंगबा अमदि पोतसे होंथोक होंजिन तौबगी थबकता मबुंगना चाथोकीबा मसुंग अतोप थबक सोकीबा मतमदा मांगना ट्रैक्टर थौतुना लाखि आइरे हाइरोक मनुंग खक्त नतना लैंगोइ थिनबगी थबक असि त्यांथा अमदि थवाल फाव चले मान ट्रेलर पांदुना ट्रैक्टर थौरगा पोचै मदि लैंगोइदि सिंगबा होनबा मतमदा नुपीना नुपीगी मासिलसु नतबदा ट्रैक्टर थौरे आइदुना यामना करीम कथाइना बदौना नोकनबीबा कयासु थेंगनखे मखोइसिंग अदु मथौ लैतदना नोकनरिबनी मदुगुंबा मतम मदुदा ngahektang wakalda nungaijadaba phawkhrabasu thabak subada nupagi natragana nupigi haiba sinpham amata leite isana ngamgani haina khallabadi nupana toba ngamba thabak kaya nupi yakibanasu ngampham thoge nupa khaktana thabak sudana sel tangani haibasi langani sel tanbada ikai bana tragana hangoiba karisu lefam thokte migi mafut maral huran basu natabadina thoidokna ikai rubagi masak suoide kana gumba miyusingnadi mangna tawjariba thabak adu banung sibiduna honaba leploidabani haina phung thogat pirakpasu yawi aire makhoi du hingbagi mamal batik chana khangba kangbone makhoi gumbana khunai asida masing jamlaknabadi khunai ase chawkatba khunai amasu idana purakpa ngamgani haina supang dorakle loinana thabak supam leidre haina kangauna dun leiriba matamasigi nahasingda kari habi nangbagi haina hangba wangi pakhumda mahna hai matamasigi nahasingna thabak supam nompham leidre haiduna ngauchanaba maiga bachinjak chasinduna masana masaba manganjaba kaya ama yauribasi masana masaba thajaba watpadagi thokpane isana isa pathajaraba ekoi khunai asida thabaki thabak ngaktani thabak supam leidre haiduna matam manganduna leithok loidabani matam gi afang bathabakta isana isa pathajaba masung thauna pijaduna aina soidana ngamgani haiba wakhalolasi mangda thamduna honagadabane adum dawrabadi thabak watana leigani atanba mi khaktana thabak watpani tandaba mi ki tamak thabaki thabak ngaktani aikoi na lenga ki thabak ngaibagi mahutta aikoi gi mangda tadun leiriba thabak singasi chilau thibidana angam thabak pangduna isa gi imungi senmitlon phaganadaba honaminagadabane matamadda aikoi gi khunai asi manglomda changsinba amasung senmitlon phagananba ngamba khunai orakadabani haire mangna tractor thauduna leiringaida masung mamanaba kyana ke mauduna harau kumai yawba thengnabada kari phawbage haina hangkiba wangi pakhumda bangna hai makoi gumna harau kumai yawba chaningklapasu ibung manunggi senmitlon phagananduna ima ipa isilidau singi awat afa leitana amasung ngai fana lainana honadaba yade khanduna thabak sudaba yade aikoi gisu nongma matam lakhigani khandoktuna leire aire loinana ngasigi khunai asida nupi oibisingna khunai ki mayokta mayake bachinjak lalunba masabo jondona sandal lambi oiriba kaya asigi mafamda kari haningbagi habigi matangda mahna hai mayake bachinjak lalunduna khunai asigi jumbi oirakadoriba na singbo mayake bachinjak ki ipakta tahunduna su charaba tungi jumbi ohenbiba nupi kiyana masabo jondoktuna sandal lambi oiba se magi wenadi yamna yajaningde adugumba nupi singa du khunai asina su fajana ngangnabide tugachana launai miyoibada taibang mafuna thauna kaya ma pibiriklibane agri khunai magnadaba khunai gi mayokta thabak chathagadabagi mahutta khunai asina yaba thabak kaya aigoi gi mangda ta to leiriba singa si pangthoktuna manglomda changsinba amu susakotba khunai ama puraknadaba honabada nupa nupi gi kenaba thamdana thabak suminarasi hainasu laisram jilarani chanuna phangdorake
Maka tarakpa atop papaw amadana. Miyoy chama yangkay mga positive oire, positivity rate sada mga dasmik mapan oire. Hauki papung kunmari asda miyoy lising ani charuk tara COVID-19 test tawada miyoy chama yangkay mga nauna. COVID-19 positive oy kibagaloy na positivity rate sada mga dasmik mapanda amuk haidarakre. Hauki papung kunmari asda laisat asina maram oy doon miyoy amata sikide ay na Manipur langake. Health Department ki report na ayre. Hauki papung kunmari asda positive oy kibasing adude Besnapur da mari Sandel da taragani toy Susanpur da kuntaret. Impal East da taraga taruk Impal West da kontraga mari Zaribam da amma kaksing da amma kamjong da kontraga matoy. Naune da taraga mari Senapati da ani Thawal da taret Ukrul da taruk ne. Positive oraglapasing asi taraga pan ba confirm case lak magalising kuntaruk sama pan yang kayum doy sukre. Hausi pawu da afun balai kita ba masing lising ani sukna taraga ni toy da laire. Hauki papung kunmari da miyoy kontra mari discharge tauke miyoy sing asi tharaga state asig apan ba miyoy laga magalising kulum doi chanipan kontra ga taruk recover tawre recovery rate chada marfudara taret dasmik taret mari yaure haujik active case chanifan yang higa taret laire pung kunmari asda covid vaccine lising taruk chamanga umputra kapke haujik fawa state asig apan ba dos la kulum doi lising umputra somna yangkai asigi manung ta ahan ba dos ta lising taraga Ahanba dosta lak taraga humdoi lising yang kaya ganitoy sanifan taraga mapan amadi anisuba dosta lak tara lising taramari samri yang kaya mga kapkre. Precautionary dose da lising ani satret humbudara taruk kapke loidana hauki papung kunmari da D-type oxygen cylinder chamba yang kaya humdoi amadi B-type oxygen mafan Manipurge tongan ba laying sangsing ta fangan ke. District was when the vaccination asi kaksing amadi ziribam na kwaidagi masing yamla vaccine kap thokle. Kausem da sel ki demand torokpa amadi aki akang pirakpana class 11 amadi 12 exam pangthokpada akai pa pirakpa yai akso. Hausi kausem da lalawlup aman asokpa sel ki demand ama torokpa amadi aki akang kya pirakpa leire hainari pa pawasi yamna lebak thiba mane. Asigamba sa tarak lipa thong singasi yamna matang sate. Masina hausi class 11 amadi 12 ki physical exam pangthokna bagi sem sariba asida. Chauna akai ba pirak pajai aina all kang leibak student union aksuna phongtoragle aksu gizaran secretary TS angamba mitai na thaturok pa seru laman ai kosem da sel ki demand torok pa asida council ki secretary chairman khakta natana employee sing yauna chatarak pagit tariba pawasi yapna ka henba thawng amane sel ki demand asida samjaraba employee association ki fampuri ba mioi kya ba masagi maran jahanduna amade Masagi tawdang kya lahundana pause singda sengdokhan ban singbage tawdoksu thogle aire exam pangthok na ba sem sariba marak asida maroiba fampuriba official kya de exam ki thabak tharum singge chathok sasin tawba phawba angoinare employee kara di jumda phawba lainadre haire kosem hausi exam pangthok na ba sem sariba asi Manipur class 11 amasung 12 ki apun bam hairo lising umbra rongine COVID-19 ki SOP ngalaga pangthok da ba exam oibana exam center ki meeting ju atu ki matik hana dagi hengane asigumba luraba tanja asida sathakli ba thong sing asida pali balenga asina su thijinduna ngakpi senbiduna exam asi tek tagai na pangthok na ba thapal lokhat pam su thoge kosem na hujik leiripo office asi Imphal Police Headquarter dagi somna dagi meter samanga rom damak laplakan leiba office amane asigumba officers da pam da ba thawdu kya gi pawda ba asi lenga ga sina misam nya bungakpi senbi ba leite ai ba takpane Kosem da yamna toina farm da ba thodok thopa ki pau ke tariba si kanagumba mioi kharana tasing da lautuna tuna loisanga sibo kangkung sahel lagi adun hona bagi thodang wairabra masi yamna chingnane ngai ni lanai nuhaina da ba yana da ba khara da gi kanagumba mioi organization khara da lana pau pisin baleram labdi madu punbaki lebak thibane koseng gi mairo sing amadi miyam ka tatna thana ba yadana thabak tawriba loisang amani koseng gi authority sing da su khwadi gi position na thabak thorum khudingmak transparency ina miyam gi interest ta thabak thawpham thoge tholiba thawdo asi punamak makhatana thogan biganu haina serolasin makhatana phongdoragle Maragasida haujik Manipur da oiragliba covid ki fiba masi laina loba yaroi se minister haujik Manipur da oiragliba covid ki fiba masi laina loba yaroi athoba da mipum kudimak vaccine kaftok tuna laise da sida kinga thokna laise vaccination natana atopa lambi amata leite haina se minister berena phongdokre Manipur ke warak liba COVID-19 ki matang da Manipur ki minister N Birena miyam ta pausel piladun hai COVID-19 ke warak liba pibam asigi matang da ngasi nongthil Prime Minister Narendra Modi ne chair lautuna state chenge se minister ga loina na review meeting aba barzul na fang thoke
COVID-19 virus asi matam khara adumak leiragani habasi malemgi akang ahisina phongdogle. Virus asi leirabasu miam virus asdagi ngakthokna matau karamna leigadagi habasi WHO jauna leibagasi Ministry of Health amade star legangna miamda pausal pidona lagle. Manghai hojik orekliba piba masi line lawba yaroi. Mamangda di positive case asi samagi makada leirabani atopa COVID ki anuba variant asi. Lagbadagi nomanini asida positive case hengalaktun active case ani payang higa tarifta leire. Positive case hengkalabasu Omicron case di amataki Henry. Vaccination asina COVID laisi taki ngakthong naba amata ngairaba pambaine. Marmadana Manipur gi singi mafam kharada vaccination ki sangnem libasi tawbi gano. Athubada kapthok view ponsi asi anirak poke highway yarway sahi tarakanipan ki manungda lairiban ha singso vaccine kapthok view. Hidak kapamida COVID nabake hidak kaptabamida COVID nabaga sada marfudra gi sangta khenaba laigane. Hidak kapamigi di anaba adu serious oide. Miam tin pemafum sing da sungsoi chudan box upiyu kaithel family basing dukan family basing office kari basing yaura mipum khudim na box sungsoi chudan box upiyu yamna toina khut hambiyu aike makatarakpa atopa pau amadana numidang pung tara dagi kairau bidra da mitop sangba thingkre handak barak mikal ga mari leinana kairau bidra da leiba yung khara da nomai kapsin ba nung thajin bagi thodok sing toina thorak liba si nongpok ning thau fan thoi ba development committee kairau bidra na action lawi amasung makhatana farm da ba thodok Thokdana bagairau bidra khulda nubidang pung ni fan dagi mitop sang bathingle aina kamitana phongdorakle ngasi committee ki president Tijoy mitai na preside tawduna kairau bidra laivung da miyang bi upa mifam ama pang thoke mifam aduda mitop sang ba thingbagi horeb laukibane committee ki secretary Aikam Jadu Manina phongdorak pagi matungina hokiba January 13 ki ahing dong yaita kairau bidra ong laikai de leba nengthawjum bosa gi jum da masak khangdaba kharana nongmai kapselake Madang kita mit cacet tara dagi ahing pung ani minit ifam mahata kairau bidra awang likai daliba ilbung library union ki secretary su wariba ngangbam amukomba mitai ki jumda nongmai round ani kapselake asida sunatuna kairau bidra maka likai daliba sagol sim sajid ki alto karda su sakang tapasina nung thajin bagi thawduk laikre pam tapa thawduk sing thok tanaba tangai fatana namida pungnipat matungi kairau bidra da mitop changbada thamliba athingba simyam nangak na satpiyo athingba thukai dun changlakpa mitop sing karigumba fataba thawdok thorakpada masa masana thawdang pugadabane kana gumana emergency tangai fadana anayek khulda changdabai hadaba leirabasu call committee ki mobile number 6909614085 natragana 7005815524 natragana 8794215922 amasung 8119093168 ta hana pau pibi haijari ngasi lori ba wari pas election loidri fawa chanagani law and order ngakpiri ba police security force na so kairau bidra da thorak liba crime singasi makhathana thorak tanaba akanba section tarong lokat piu ana manifu lenga ki puning chingsilagle aribida content singasi ki marwi ba pau khara asiba pau damjari ba mariba local news youtube channel lamati facebook page asedagi yengbiri ba punamak pathaga sare sare lesson atom ta kana abade subscribe to subscribe to like and share to namakpo amukana tagasari